ꯂꯥꯛꯂꯕꯅꯤꯅ ꯋꯥꯐꯝ ꯈꯔꯗꯤ ꯑꯗꯨꯝ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯥꯅ ꯐꯣꯡꯗꯣꯛꯂꯝꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯗꯤꯒꯅꯤꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯗꯤꯕ꯭ꯂꯞꯃꯦꯟꯒꯤ ꯊꯕꯛ ꯂꯩꯉꯥꯛꯅ ꯂꯦꯞꯇꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯥꯎꯈꯠꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯔꯤꯁꯦꯟꯠꯂꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯕꯖꯦꯠ ꯑꯦꯛꯅꯣꯂꯦꯖ ꯇꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯔꯤꯁꯦꯟꯠꯂꯤ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯁꯦ ꯑꯅꯤꯁꯤ ꯔꯤꯂꯦꯁꯟ ꯂꯩꯅꯕ ꯇꯧꯅ ꯇꯧꯏ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯍꯧꯖꯤꯛꯀꯤ ꯃꯃꯥꯡꯗ ꯊꯝꯈ꯭ꯔꯤꯕ ꯃꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯁꯤꯒ ꯑꯅꯤꯁꯤ ꯀꯣꯔꯤꯂꯦꯁꯟ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯊꯝꯃꯤꯕ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯁꯤꯗ ꯅꯨꯡꯗ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯍꯤꯗꯟ ꯑꯣꯏꯕ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯑꯦꯖꯦꯟꯗꯥ ꯈꯔ ꯑꯩꯈꯣꯏ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯝꯅ ꯀꯣꯁꯤꯌꯁꯂꯤ ꯑꯩꯈꯣꯏ ꯈꯜꯍꯧꯕ ꯑꯃꯁꯨꯡ ꯌꯦꯡꯍꯧꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯃꯆꯦꯠ ꯇꯥꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯩꯁꯥ ꯄꯤꯔꯛꯄꯒꯤ ꯊꯕꯛꯁꯤꯗ ꯆꯤꯡꯒꯤ ꯄꯩꯁꯥ ꯍꯥꯏꯕ ꯑꯃ ꯇꯝꯄꯥꯛꯀꯤ ꯄꯩꯁꯥ ꯍꯥꯏꯕ ꯑꯃ ꯈꯥꯏꯗꯣꯔꯛꯑꯕ ꯑꯗꯨꯗꯤ ꯆꯤꯡꯒꯤ ꯄꯩꯁꯥ ꯍꯥꯏꯅ ꯂꯥꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯦꯗꯃꯤꯅꯤꯁꯇꯔ ꯇꯧꯅꯅꯕ ꯆꯤꯡꯒꯤ ꯄꯩꯁꯥꯁꯤ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯅꯕ ꯆꯤꯡꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯄꯩꯁꯥꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅ ꯂꯥꯛꯑꯗꯤ ꯄꯩꯁꯥꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯕ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯁꯦꯄꯔꯦꯠ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯑꯣꯕꯤꯌꯁꯂꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯗ ꯁ꯭ꯇꯦꯠ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯂꯩꯉꯥꯛꯀꯤ ꯊ꯭ꯔꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯐꯝꯕꯨꯗꯤ ꯃꯃꯥꯡꯗ ꯍꯥꯏꯕ ꯂꯩ ꯑꯗꯨ ꯂꯥꯛꯆꯕ ꯇꯥꯔꯒꯁꯨ ꯆꯤꯡꯒꯤ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯏꯌꯔꯃꯥꯔꯛ ꯇꯧꯈ꯭ꯔꯕꯅꯤꯅ ꯃꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯅꯕꯒꯤ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯁꯤ ꯌꯥꯝꯅ ꯊꯨꯅ ꯐꯣꯂꯣ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯀꯥ ꯍꯦꯟꯖꯟꯅ ꯚꯥꯞꯅ ꯁꯥꯒꯠꯄ ꯋꯥꯐꯝ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯣ ꯁꯤꯕꯣ ꯁꯤ ꯑꯗꯨꯝ ꯃꯁꯥꯅ ꯀꯣꯍꯔꯦꯟ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯄꯩꯁꯥ ꯍꯥꯏꯅ ꯇꯣꯉꯥꯟꯅ ꯂꯥꯛꯑꯗꯤ ꯂꯥꯛꯏꯕ ꯄꯩꯁꯥꯗꯨ ꯑꯦꯛꯖꯤꯀ꯭ꯌꯨꯠ ꯇꯧꯅꯅꯕ ꯁꯤꯁꯇꯦꯝ ꯑꯃ ꯐꯣꯂꯣ ꯇꯧꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯂꯥꯛꯆꯔꯗꯧꯕ ꯄꯣꯠꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯕꯁꯤ ꯀꯥ ꯍꯦꯟꯅ ꯑꯦꯟꯇꯤꯁꯤꯄꯦꯠ ꯇꯧꯕ ꯇꯥꯒꯗꯣꯔꯤꯕ꯭ꯔꯣ ꯁꯤꯕꯨ ꯑꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯇꯣꯉꯥꯟ ꯇꯥꯟꯅꯍꯜꯂꯣꯏ ꯃꯅꯤꯄꯨꯔꯒꯤ ꯇꯦꯔꯤꯇꯣꯔꯤ ꯀꯥꯏꯍꯜꯂꯣꯏ ꯍꯥꯏꯕꯗꯤ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯚꯥꯔꯠꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯍꯥꯏꯌꯦꯕ ꯑꯗꯣ ꯂꯥꯛꯏꯕ ꯁꯤꯁꯇꯦꯝꯁꯤꯗꯤ ꯑꯗꯨ ꯅꯠꯇꯦ ꯃꯁꯤ ꯌꯥꯝꯅ ꯀꯣꯁꯤꯌꯁꯂꯤ ꯑꯩꯈꯣꯏ ꯈꯜꯍꯧꯕ ꯆꯪꯉꯤ ꯃꯅꯤꯄꯨꯔꯁꯦ ꯃꯁꯤ ꯁꯤꯜ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣই ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯤꯡ ꯇꯝ ꯈꯥꯏꯗꯣꯛꯅꯔꯒ ꯄꯩꯁꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯁꯣꯂꯨꯁꯟ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯗꯤꯁꯇ꯭ꯔꯁ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯒꯒꯤ ꯃꯔꯛꯇ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯋꯥꯠꯅꯔꯤꯕ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯝꯄꯣꯖꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯐꯖꯅ ꯗꯥꯏꯂꯣग ꯃꯊꯪ ꯃꯊꯪ ꯇꯧꯔꯀꯥꯟꯗ ꯃꯗꯨꯗ ꯁꯣꯏꯔꯤꯕ ꯋꯥꯠꯂꯤꯕ ꯃꯥꯒꯤ ꯁꯤꯁꯇꯦꯝꯁꯤꯡꯗꯣ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯀꯔꯦꯛꯇꯤቭ ꯃꯤꯖꯔꯁꯇꯣ ꯑꯩꯈꯣꯏ ꯐꯖꯅ ꯁꯦꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯋꯥꯈꯜꯂꯣꯟꯒꯤ ꯐꯔꯤꯡꯗ ꯑꯃꯗꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯐꯔꯤꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯐꯤꯁꯤꯠ ꯒꯦꯞ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯐꯖꯅ ꯃꯦꯟꯁꯤꯜꯂꯒ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯩꯅꯣꯝꯃ ꯄꯤꯁꯐꯨꯜ ꯀꯣꯑꯦꯛꯖꯤꯁꯇꯦꯟꯁꯀꯤ ꯆꯞ ꯆꯥꯕ ꯔꯣꯗ ꯃꯦꯞ ꯑꯃ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯒ ꯑꯗꯨ ꯇꯧꯒꯗꯧꯕꯅꯤ ꯆꯤꯡꯒ ꯇꯝꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯦꯅ ꯆꯤꯡꯒ ꯇꯝꯒ ꯑꯃꯨꯛ ꯍꯥꯏꯔꯁꯤ ꯏꯝꯐꯥꯜꯒ ꯑꯗꯒꯤ ꯂꯋꯥꯏꯒ ꯑꯩꯈꯣꯏꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯒ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯦꯅ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯒ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯒꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯗꯣꯔꯤꯕ꯭ꯔꯥꯕ ꯁꯤ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯄꯣꯠꯅꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯚꯥꯔꯠꯇ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯄꯨꯟꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ मालेम की थाकता इंटरनेशनल की लेवल दा मसक खंगबा अखोई होइबा बाउंड्री अखोई होइबा टेरिटोरी लैखरबा अदुगी टेरिटोरी अदुगा लोइना अदुगी बाउंड्री अदुगा लोइना भारत मर्ज तौखिबा अदुगुम्बा लैपाक अमनी मदुगी यानखिबा अदुगुम्बा मर्ज तौबगी याना वारोल अदुगी मतुंगिना मणिपुर की लैरिबा अदुगुम्बा टेरिटोरी से मसी कायहनदनबगी खोंथांग लापा तारगदी मणिपुरी सिंगना मरुआइना मणिपुरी सिंगना
भारत लेंगाक की मथक्ता करम वाफम लाकदगे करम वाफम पुखलकदगे हाइबसिसु भारत की लुसिंग बसिंगना खनसु खलमगनी निंगसु निंगसिंग बिरमगनी हाइना खले अदुगा सोइदना मणिपुरी मियामना मणिपुरी काइबगी वाफम लाकप तारगदी मणि भारत की लुसिंग बसिंगदा यानखिबा अदुगम वाफम सिंग अदुगी मतंगदा क्वेश्चन वांग सुंसोय सोइदना लाकनी मियामगी हौ मदुगा मरी लेनबा मियामगी हौ सोइदना लाकनी हाइबसे सुमाइना आई थमजगे यम नोइसे कोई मणिपुर की तौथुअगा मसेत खाइदो ओइ हाइबदि मियाम सुलोइन खंगी एडमिनिस्ट्रेशन द सुक्सोय सोइदना सेपरेट तौरागदी मदुदा मणिपुर मियाम न तुमिने लेरोय हाइबा फुनदुनि याम फजबा फुनजम